ngasi ayu phongkiba tongan tongan manipuri sifongsingdigi amasum thokiba thawdo wathokingdigi maru oibi I pausing khonga saraga Manipur top channel gi maikaidigi mayamda thamjagi ahanbada college ki principal furuba desam gi office bearer manga yauna oza ani police na fogatkre ngasi nungthil pungani rom taba matamda Naurem Birhari college ki principal ningombam Sitaljit ko kaithil da leiba desam office ta desam gi office bearer singna phusaibidigi soktuna hospital laikat nare haiba pau ama phangbaga khudakta singjamai police station gi OC amasum SDPO na lusingma team ama mafam adura sangsinduna thawdo adura sienaba desam gi office bearer manga fogatkre hari Pausina haidibana police ki team aduna desam gi office ta thunglaba matamdadi soklaba principal adu mafam adu leiramdre thawdo asiga mari leinana fagalaba desam gi office bearer sing adudi khurai kongpal sajor laikai digi thoithoiba nongthongbam sei kunga taruk apokpa Noren kangbam laikai digi kangbam Amardip sei kun apokpa imo desam gi deputy finance secretary gi thausu puriba kangbam laikai digi maisnam Anantara say taraga mapan apokpa angau tokpasing awang laikai digi oinam sital say kuntraga mathoy apokpa Mega Chandra amasum desam gi assistant secretary general pangaltabi awang laikai digi mayengmam somorjit say kunga mapan apokpa Brojen kawe thawdo asiga mari leinana complainant oidiba Naurem Birhari college ki principal ningombam Sitaljina phongdokibada ngasi ayuk pung 12 taba matamna kwa kaithil da leiba desam gi head office ta makpu live attempt tawduna aranma mowongda NB college ki principal Dr MG Ekasini college asigi vice principal I Kunjarani Devi amasum desam gi office bearer singi mamang maktada desam gi finance secretary TS Birijit Kauba amana fu saiki hari thawdo asiga mari leinana singjamai police station case ama register tawbaga loinana desam gi office bearer thoithoiba nongthombam kangabam Amardip Maisnam Anantaras amasum oinam sital mayengbam sumorjit yauna atopa nupi ani haibdi Dr NG Ekasini amasum I Kunjabati phari hairi henesu pausina makhatana su phungdorakli makhasa tharakpoina topa pau kharana ngasi Tamenglongda project kungo humdoi sangagadori Manipur gi chief minister nongthombam Beren Singha hayeng September kungani thoi Tamenglong district headquarters satuna sakho thawangi project kungo humdoi sangagadori amasum project anina ore uyum tangwadori marasida akanma security gi section tharang lokhatpaga loinana district administration Tamenglongna joint tribal council Tamenglongga pulaga chief minister nongthombam Beren Singha amasum maki timbu taramna oknaba Tamenglong district headquarters ta leiba lower ground to CM Sabaki Tabak by Katpa Loikre. Set Minister Gitamelong Kongset Asida online gi Kutanga None District project Ahum Sangaba Masum project Ama gi Orek Uyum Tambagi Tabak Sup Paket Kani Hari. Set Minister Nong Tongbom Beren Singagi Kongset Asida Shangana Batorang Toriba project Singi Manungda Tribal Affairs and Hills na Panputopa Lupa Koti 3.6 Sangba PSA Oxygen Plan Listing Ama LPM Tamenglong Health Department ki makhada lupa koti mari sangna sengot pa additional 30 bedded hospital Planning Department ki makhada lupa koti ani sangna sengot pa transit quarters yaunani ato papa amana Aimol Singnung Hut amasum Aimol Khunjai ani ki marakta yanaba purakre haukiba sahi English ani ga kungi September kunga taruki nungthilda Tengnopal district ki Manung sana leiba Aimol Singnung Hut village amasum Aimol Khunjai village ani ki marakta thokiba khatna sainabagi thawdokta Aimol Singnung Hut ki mi ama laikhidaba aduga nakal animaki mi kayana asu apan nangkiba adugi matangda yanadaba lairakpa adu ngasi village ani ki marakta yanaba purakre leibak thiba thawdo adugi matangda waroisin puraknabagi aroiba mi pham ama ngasi Aimol Tampak village ta leiba atum Aimol Tribe Union Manipur gi office complex ta pangthoki ngasi gi mi phamadu Aimol Khunjai village authority na Aimol Singnung Hut village authority da Aimol Tribe ki customary law gi matungina pifam thokpasing pi khibaga loinana khul ani gi marakta nungsi sanana laiminana ba yanaki village ani gi yaiphanaba Aimol Satu Church ki pastor Riverel Hais Simon Soda Hajaki so haiki
Panbayay mamangsay September 13 Tengnopaul District ki Tengnopaul Police Station ki manung sana laiba Aimol Singnunghut Village amasum Aimol Khunyai Village ani ki marakta playground amagi wahawdagi khatna sainabada Aimol Singnunghut ki local pastor oiba Elhais Thangjalal kauba ama laikhidabaga khulanimaki nupi yauna miyoi kungo humdoilom asu apan nangkhibani hainisu pausna makhatana phongdorakli Makasa tharak poina to pamarueba pau khara namu Naga Peace Talk te Himanta Biswa na thaudang logadori Naga Peace Talk ta Assam gi Minister Himanta Biswa karamna yaukshilibano Congress India government amadi NSN IM gi marakta hauzik sathariba Naga Peace process asigi waroisin purakadori basida North East Democratic Alliance NEDA gi conveners oriba Assam gi Minister Himanta Biswa Sarmana asauba thaudang logadori hairi Naga Peace process asigi interlocutor oiriba Nagaland gi Governor RN Rabibu Tamil Nadu da transfer tawkraba matungda Assam gi Chief Minister Himanta Biswa Sarmana peace process asida asauba thaudang ama lauraba yai haibigi thajaba si lakhibani Masi RN Rabi na kumza English aniga kungi August thada framework agreement ki semdok sadok laba warol miyamda thadoi haibigi damak maral siraduna Naga Peace process asida sarangnaba phibam ama lairabagi tungdani Kumza English aniga taraga mangagi August thada center amadi NSN IM gi marakta framework agreement khuyek pinakhibani hauzik oiriba phibam asida Tamil Nadu gi governor oina thabak puriba hanagi Intelligence Bureau gi officer RN Rabina peace process asida interlocutor gi thaudang laurambadu thadokhibayai Maki Nagaland khongsat ki mangonana Himanta Biswa Sarmana hai awang nongpok state asi mapung fana sakot hananabgi damak tungkoina sakadaba waroisin ama tangai fade hiramasida mak Assam gi minister oina yawbanate NEDA gi convener oina saruk yabani haiki Himanta Biswa Sarma su center na peace process asi manglom na sangsinana ba madi Maduda lairamba problem singadu loisinanaba sinnarakhiba ahanba nate hawkiba kumza English singaniga kungi August thara Union Home Minister Amit Shah na makpu Nagaland gi Minister Nephew Rio amadi NSN IM gi General Secretary Thungalen Muiba Delhi da unanaba thaki matamaduda Himanta Biswa Sarma asi Assam gi Finance amadi Health Minister oina thaupuramani hawkiba sahi ama khara hienba sida IM gi Makedigi RN Rabibu interlocutor oibadigi laukthok matamda khak peace process asi manglom da sangsinba ngamgani haina phongdokhibani sanglaba sahi aniromgi matungda center intelligence bureau gi hanagi special director AK Misrabu center gi mahut oina tharaktuna ngarangdagi NSN IM gi lusingba singa mipam pangthoktuna wari makhasa thanaba ingit pikhibani NSN IM gi Makedigi framework agreement aduda yauriba wafam sapsana nga na satnaba khangan kiba lekhibani IM gi lusing musingi Makedigi Naga singi tokhaiba phiral amadi constitution bu ikai khumnadaba amadi ayaba pidrabadi wari sanabagi wantok leiti haina phongdokhiba lekhrabani haina spale amaramda Assam gi Minister Himanta Biswa Sarmana Naga Peace Talk ta karamna yaukshilibano haina opposition Congress party hangre loinana ma ki thawdosina matung tarakpada state ki interest songolakpa yai hainasu phongdokre hari atopa paw amana Modi gi amangba singu hairuba ama jail yaukre leba asigi Prime Minister Narendra Modi gi mapok numit ka madi lainana state asigi Minister Nongthongbam Berena kaithel sit sengkhibagi thagat pa post amada Modi gi amangba singu yengi hairuba miyema ngasi Chief Judicial Magistrate Imphal West ki court na October 5 fawba numit taraga mangani judicial custody remand pitakhre ngasi kona judicial custody remand pikhraba accused adudi Imphal West district ki tagyel khongbal maning laikai digi nongmaithem Bobby sai kungani thoini amaso ma ki Facebook comment aduga mari lainana ma police custody de lairamlaba matung police na ngasi video conferencing gi khuthangda court puthoktuna numit taraga mangani judicial custody remand pibinaba taksin kibani accused ki Makedigi su remand object tharakhi hain spousena spale atopa pawamana complainant ki helakhi haiba SI amasum LC kokhatkre Manipur Human Rights Commission MSRC na complainant tharakhiba miyamabu Lilong Police Station na kaukhalaga complainant adu handonaba kian khangalakhi haiba station asigi SI amadi LC tha asigi kungo humdoi da commission asida laknaba Thawbal gi SP da khankhre
MHRC maikei hairiba SI amadi LC aduna karigumba commission asina pikiba yathangbu thawai usitaba tawduna laktaba tarabadi Protection of Human Rights Act 1993 gi section 13 clause 1 gi makhada action lokhatkani haiki amasum commission gi phangba paw amagi matung ina commission asida tharakiba wakat amaga mari lainana wakat adubu tharakiba miyoi ani adu Lilong police station da SI amana kakholakibani station jorba matungda SI aduna counter complaint ama puthoraktuna hanagi complaint adu handonaba khangalaki makoibu station aduda ayuk pung mapandagi nungthil pung ama phawa karigumba amata pijadana detain tawraga thamkibagi mathakta complaint adu withdraw tawdrabadi makoigi mathakta Juvenile Justice Act ki makhada FIR lakhatkani haina kihalakibani hairi hainasu pawsina su makhatana palli atopa pawamana semarang kaina puthoke khanba lawmi ningba kaina leire mapalamdagi pusilapu uhaising lamdam asidasu lebak lehau sanabra yenglaga puthoke khanjaba lawmi sing lenga ki mari lenaba department ga tana tiknaba phangdabadigi ningba kaina leiba yaure Tamelong district ki Tamai sub division ki manung sanba Kardi village part 4 de leiba Namgen Singh Sarang sahi yang khai mapan kaubat laumi amana thariba sempambi sing mahi mapung farak laba matungda til saraga ken madagi sahi khudingi ningba kaina leidi mangna thariba sempambi sing adugi hak thengnana yengsulubada pambi sing aduda palamba uhoi sing adugi mapanda wahik manba kupsilaga manungda til loina sarama thengnaki masina maram oiraga mahi mapung faraba semadu leimaida dum kielaga manglaga leidi oiriba phiba madugi matangda Namgen Ping Sarang sahi yang khiga mapana pausi asida hai sempambi sing asi NGO amagi khuthangdagi Siliguri da satlaga pambi amada lupa songa da sara sing lawrakhibani kumza English singaniga taraga mathuidagi punna sempambi yang khai tharaga honaraki khulasi khunja kharasu sempambi sing asi thaba honakhibane adubo ayambadi hingkidi mapung fana hinghobu kharadi sahi manga leiraga mahi ningthina panba horaki amasum mahi panba horakpada harauduna pambi sing asibu ningthina ngak senduna nomagi ayamba matam kaithoktuna honaraki pambi ayamba mahi ningthina panba henmanbana saingak phawba ngaktuna thamlibani masum mahi palakpada haraurabasu mahak mapung phajilakpa matamda manungda til saduna paktaknana kelakpa thengnaki matamaduda ahanba mahi panbagi oiramgani khanduna olakpa sahida amuk yenglasi haina ngaiki adubu olakpa sahidasu sammanaba thawong tawraki asumna sem pambi tharakpa sahi tara farabasu sem ama phawba yonba yadana leidi leikaigi miyoi kharada sanglingaida pithokpa natana sem pambi singasi tharubagi kanaba leitre haina su phungdorakli atopa pawamana Union Minister na uthakre memorandum pisinkre Bharat ki Environment Forest and Climate Change CAF NPD ki Union Minister of State Asni Kumar Saubena ngasi sendra da uthapaga loinana Moirang Kuman Laikai mandapta distribution of youth grants to beneficiary under PM JKAY amasum NFSA gi mifam amasu pangthokre ngasi Union Minister ki khongsat aduna Moirang AC gi PDS Agency Welfare Association Moirang AC gi oina BPL imung amata sithadana sing phangnaba deficit taraba PDS rice quota hingarhan biyo amade Aadhar seeding gi matangda suppress bona fide PDS holders singyoiba temporary coverage PBU haiba memorandum ama pisin kibaga loinana Bharatiya Janata Party Moirang mandal nasu Lautak Pat ki Casement area da Joint Forest Management Drive Sathaduna Lautak Pat kan biu haiba memorandum amasu Union Minister da pisin ki suhairi Metric parikha da yamna sauna mai pakna bigidamak Vector tutorials Imphal na publish tawba Vectors A series for class 10 BOSEM ISSLC examination paper fully solved 10 years oiraba science social science and maths lobihau Matam amagi position holders singna instruction to examiners ki basis to compile tawba lyric singni hauze Imphal manungda free home delivery gi offer tawjari ba lyric sing asi September 13 English singani ga kunga matu fawgi manungda order tawbiduna offer asigi khudong sawa labihau amasum lyric sing asi Thawbal Kaksing Ningthakhong Nambol na singba mafam singi book store sing su phangwigane duga pijari ba contact number natragana video sigi description da yengbira kanda athuba matamda order tawbiyu
लोइसलक्पोइना तेंतंगना अतोप पावमना JNK दा हेलीकॉप्टर क्रैश द आर्मी पायलट ओइब मेजर अनि सिखरे जम्मू एंड कश्मीर की उधमपुर डिस्ट्रिक्ट पटनीटॉप मनाक्ता आर्मी हेलीकॉप्टर अमा ngasi सिंगदा क्रैश तौबदा पायलट ओइब मेजर अनि सिखरे हानि सुपल्ली मारू ओइब हेडलाइंस खरा पुलिस मॉडर्नाइजेशन की लुपा करोड़ कुनगा मथोइगा लाख कुनगा निथोइगा लिसिंग कुंत्रा का तेरेट का सहूंगा तरागा तेरेट सिजनबा ngamhaudra pangai gi forensic science laboratory buna kumlaina nahanduna thamlabra government of india gi ministry of home affairs MHA na modernization of police force ki makhada pirakhiba senfam singi manungdigi lupa crore kunga mathuga lakh kunga nithuga lising kunthra ga teret ka sahum ga tara ga teret ki yamlaba senfam amagi validation amasum authorization tawhanbinaba manipur police department gi director general of police DGP gi makedi inspector general of police administration na home department da haijarambana police modernization gi yamlaba senpam asi sijina haudra bara haibigi wang tholakpaga loinana pangai de leriba forensic science laboratory asigi phibam haujuk phawbada kumlaina naraba miyoi dauna thamlabra haibigi wafamsu tholakle atopa pawamana Manipur kanba numit ki thauram pangthokre Modina Prime Minister oirakpadagi Constitution Democracy Secularism amasum Federalism gi langlasing thadatnaba hotnaba leptri Sotin Narendra Modi na Prime Minister oirakpadagi RSES ki agency thabakta onthoknaba laibak ki Constitution Democracy Secularism amasum Federalism gi langlasing thadatnaba hotnaba leptri haina lamlai Local Council CPI ni sinduna pangthokiba Hall Salau the Pangtukiba, Tauramda, CPI gi State Secretary L. Sutina Fundokre Hari. Amaramdana, second MRDG, Nongway Yankai Gaturuk Mankibagi, NIA gi case, UKLF ki Chairman Court surrender Torokle. Haukiba Kumza English in Nigataraga Turuk Tagi, Hauraklaga, English in Nigataraga Teretki, Angan Basaruk Fawd Anisuba, Battalion, Manipur Rifles ki, DZ Pulgi, Arms Quartagi, 9mm ki pistol yang hai Gaturuk Amasum, magazine yang hai Nipan Huran, Kipa Takuki Matanga Lokatpa case, NIA na Pairaba Matunda, Tagdo si the scene a Badigi Fananaba. Thirakpada Mirror or Kibidigi program offender ni Haina Fawd Laktokraba United Cookie, Liberation Friend, UKLF ki Chairman. NIA gi special court surrender toroklaba matungda medical ground numitaraga mathoini gi interim bail laukre hadi atopa pawamana truck ta kapsilakle thasi gi taraga mapan gi numidang pung mapalom tarakpada dimapur gi port singlakhiba truck NL01AD2273 HR 39B 3195 na Kohima manaki Zarnapani amadi Medji Pema Yakshilapad Numai Kapsilakibabu Manipur Driver Association Amadi Highway Truck Owners Welfare Association condemn Tarakilonena Taudo Sibu Yaning the Bapfongdok Tuna Dimapur DDTO8 DDTU DDTD WTU Ahom Nakusam Naduna Kauribe Economic Blockade Amadi Atai Sangspa Agitation Sing the Manipur Drivers Association AMD Amazon Highway Truck Owners Welfare Association Mapung Fana Sagotkani Haina MDA gi President Saikom Babudon Maitaina Tadorak Pasirol Amanasu Makhatana Fongdorakli Atop Pawman Ngasidagi Tabak Leblagani Matam Amada MSPDCL gi Makhara Daily Wages Oina Lineman ZTA Leramba Aduga Housingna MSPDCL gi Quest Company Limited outsource tauduna thambiraba lineman singna makhatana thabak tauraroi hairi loinana hayeng phawbugi manungda makhoibu lauksin bidrabadi makhoigi thabak sing leplagani so hairi atopa pawamana MLA imogi mathakta file torapa election petition ballot papers singi copy laubuda high court ayaba pikre haibam supali sagolwan assembly constituency gi kumja english singani taraga taret ki march ta pangthokiba 13 suba manipur state assembly election congress ki ticket mai palakhiba MLA RK Imogi Matakta Mikaladuda Maka Lamba Taunakiba Dr. Khoirapum Lokena petitioner Oidun file Torokiba election petition Magamari Lainana miscellaneous case election petition number 19 of 2020 gi judgment High Court Ayaba Pikibaga Lonena Pangthokriba Mikaladuda Sizinanabagidama earmark Tokiba Apunba postal ballot singi manundagi Sizinakraba Sizinahaudaba postal ballot sing Yauna Madugi counter file na singba mari lenaba punama petitioner oiriba Dr. K. Hayes Lokena yengbada amasum madugi certified copy sing lawbada ayaba pikre loisilakpo ni state sigi wangmada thokpa aten ma phawkhra
मास्क उपत्रबदी पोट लेब यारोय हाइरुबा केशियर अमा नुमैना कापतुना हात्रे पेट्रोल स्टेशन अमदा थबक तौबा केशियर अमना माकना यावरिबा दुकान अदुदा बियर लेब लाखिबा मियोय अमदा मास्क उपत्रबदी पोट लेब यारोय हाइना थिंगलुबदगी खोइसाउनरबा कस्टमर अदुना केशियर अदुबु नुमैना कापतुना हात्रे हारि जर्मनी द गवर्नमेंट सेम किबा कोरोना वायरस की चटना कानून की मतंगदा मी सिबसी हंदक केसिना अहानबनी थाउदोसी हौकिबा थांगज नुमित थोकिबनी अमसुम थाउदोक्तुदा लेखिद्रबा केसिर अदु मसागी सै कुल्लोम सुरे हाइनसु महाक माहिरुई अमनी सो हाना पाली अतोपा पाव अमन हेड कांस्टेबल सुसाइड तौखरे गवर्नमेंट रेलवे पुलिस जीआरपी की हेड कांस्टेबल अमा जीआरपी प्रयागराज पुलिस लाइन की टॉयलेट मसागी सर्विस नुमैना कापसिनजदुना सिजख्रे हाइना लेबापको नुमिता पुलिसना फोंदोरखली मखासा थरकपोइना अतोप रिपोर्ट अमना लॉकडाउन हौखिबदगी फोक्सो अमसुम नुपिगी ओटनाबिगी केसिंग सरू अहुम हेनगतखि प्रिवेंशन ऑफ चिल्ड्रेन्स फ्रॉम सेक्सुअल ऑफेंस प्रोक्सो एकी केसिंग अमसुम नुपी हरासमेंट केसिंग लॉकडाउन हौरबा मतुंगदा हानगी सांगदगी सरू अहुम हेनगलखि हाइबसी हाईटेक सेनाई फोरेंसिक लैब की ऑफिशियल अमना फोंदोरखली सेनाई फोरेंसिक लैब की सीनियर ऑफिशियल अमना एजेंसी वांगलदुना हाई कोरोना पेंडेमिक मरी लेना लॉकडाउन थमखिबदगी फोक्सो अमसुम नुपी ओटनाबिगी केस मसिंग सरू अहुम हेंगतखि लॉकडाउन सनद्रिंगैगी ममांग था अमदा फोक्सो अमसुम नुपी हरासमेंट की केस 15 रोम की सांगदा रिकॉर्ड तौखि तोइगुमसुम लॉकडाउन मनुंगी मानबा मतमदा केस यंखैदि हेंगलखि हाइना सुपल्ली अतोपा पाव अमना मियोय अमा ममानबसिंगना हालगा तुरेल थदखरे उत्तर प्रदेश द मसागी सै कुनगनिथोय सुरबा सात योन मियोय अमा ममानबा मरीना किडनैप तौरगा हाटखरे अमसु माकी हक्सांग अदु तुरेल द थादरबा मतुंगदा मखोयना माकी इमुंगदगी रेंसम डिमांड तौखरे पुलिसना विक्टिम अदुगी ममानबा मरी दु फाबगा लोइनना मखोयना पीबा लंगला लंगजिन द युमफम ओइरगा लैखिद्रबगी हक्सांग लखोनबा पंदु तुरेल थीहुम की ऑपरेशन होखरे रिपोर्ट खर की मतुंगिना विक्टिम महेंद्र दोहारे कानपुर की कराही नाई बस्ती द अवाइबे युम अमद माकी मसे नुपागा लेमिनखि महेंद्र की मनाव नुपा सुरेंद्र न फुंदोरखिबद नुमाइजु नुमि की अहिंगदा अथेंगबद माकी ममानबसिंग अदु मखोगी युमद लाखि अमसुम महेंद्र बु कोइथोरुक्सि हारगा पुथोखि अहिंग थेंगलबा फावबद महेंद्र युमद हलक्तबदगी मखोइना माकपु थीबा होखि हाइना सुपाली मयामना नुंसीबिदुना इनाउसिगी यूट्यूब चैनल असिबु पुनिंग थोगतपिरामो निंजुत्सु गेमिंग MLBB मयामना सपोर्ट तौबिरामो अमसु मयाम मणिपुर गेमिंग चैनल सि पाकना लैतबादुना गेमर सिंगबु पुनिंग थोगतपिबोइना सपोर्ट तौबियो सहायजरी दुगा चैनल असिगी लिंक डिस्क्रिप्शन दा हापसरमगे मयाम अमुक्तंग मियेंग ताबियो दुमसु मयामना सु सपोर्ट तौबिबोइना सब्सक्राइब तौबिरामो हाइनसु थमजरी।